अहानबदा मरुइबा पाउ पिजरी कांग्रेस वर्कर हिमानी नरवालगी मिहात की प्रोब सथानबा हरियाणा दा SIT सेमख्रे प्राइम मिनिस्टर नरेंद्र मोदी की मयूम गुजरात नुमित हुमनी की खोंसता सोमनाथ मंदिर दा लाई खुरुमख्रे प्राइवेट लुनार लंडर ब्लू गोस था लेमाइदा माई पाकना ताख्रे अमदी यूके दा जेलेंस्की बुटाराम न ओक्टुना यूनाइटेड किंगडम अमसुंग फ्रांस का पुन्ना सीजफायर के थौरांग पाइखतनाबा यानख्रे खुरुमजरी ममी टीवी के नेशनल अमसुंग इंटरनेशनल न्यूज मिडियंग ताबिरी बसिंगबु तरामना ओक्चरी पाउ संतोंगना पिजरी कांग्रेस वर्कर हिमानी नरवालगी मिहात की प्रूफ सथानबा हरियाणा दा SIT सेमख्रे रोहतक डिस्ट्रिक्ट खतादा सुटकेस अमगी मनुंगदा कांग्रेस वर्कर हिमानी नरवालगी असिबा हक्सांग ओइना यावरंबा थौदोक अदुगे अकुपा मरोल खंगतोंगनबा प्रूफ सथानबगीदमक हरियाणा पुलिसना ngasi इन्वेस्टिगेशन टीम SIT अमा सेमख्रे हारी कांग्रेसना हिमानी नरवालगी मिसिगी मतंगदा प्रूफ थिगतनबा डिमांड तौख्रे अमदी MP राहुल गांधी की भारत जोरो जात्रादा सरुक याखिबनी हारी महाकी हक्सांग अदु ngarang thangja numita sapla town da leiba bus stand amagi mayada leiramba suitcase amada yauramba thengnar khibani haina पुलिसना हाइरी हिरम असिगी मतंगदा प्रूफ थिगतनबा SIT सेमबगा लोइनना महाकी मोबाइल फोन फंगबा ngमख्रे हाइरी साइबर अमसुंग FSL गी मतेंग लौदुना मियाद असिगी मतंगदा थिगतनबा होनरी हाइना डिप्यूटी सुपरिटेंडेंट ऑफ पुलिस राजनीत कुमारना पाउमी सिंगदा फोंदोख्रे प्राइम मिनिस्टर नरेंद्र मोदी महाकी मयूम गुजरात नुमित हुमनी की खोंसता सोमनाथ मंदिर दा लाई खुरुमख्रे प्राइम मिनिस्टर नरेंद्र मोदी महाकी मयूम स्टेट ता नुमित हुमनी की खोंसता ngarang निनी संबा नुमित गुजरात की गिर सोमनाथ डिस्ट्रिक्ट ता लेबा सोमनाथ मंदिर दा लाई खुरुमख्रे मखाताना प्रवास प्रकांडा दा लेबा शिवगी खुबम दा मोदी ना लाई खुरुमखी लोइनना मफम अदुगा नगना लेरिवा जाननगर डिस्ट्रिक्ट की एनिमल रेस्क्यू कन्वर्जेशन एंड रिहेबिलिटेशन सेंटर दसु संखी हाइरी अमरोमदा हयेंग पांथोकदबा बर्ड लाइफ वाइल्ड लाइफ की थौरमगा मरी लेनना प्राइम मिनिस्टर ना लायन सफारी अमसुंग नेशनल बोर्ड फॉर बर्ड लाइफ दा मीटिंग पांथोकनबा होनरी हाइना ऑफिशियल सिंगना फोंदोख्रे हाइरी साइटिक लायन सिंग स्क्वायर किलोमीटर लिसिंग कुंट्रा सांगथोकना गुजरात की डिस्ट्रिक्ट मापंदा लेबा तालुका 53 दा लेरी हाइरी UT11 की खुंगंगदा लेबाग असिगी युमथोंग खुदिंगदा तोटी सिंग फंगहनख्रे जाल जीवन मिशन की मखादा लेप्तन होनरपगी मपादा स्टेट अमसुंग यूनियन टेरिटरी तरामाथोई की खुंगंग तरामाथोईदा लेबा युमथोंग खुदिमक्ता तोटी सिंग फंगनख्रे हाइरी तोटी सिंग फंगनख्रबा स्टेट अमसुंग यूनियन टेरिटरी सिंग अदुदी गुजरात पंजाब हरियाणा तेलंगाना हिमाचल प्रदेश मिजोरम अरुणाचल प्रदेश गोवा अंडमान एंड निकोबार आइलैंड दादरानगर हबली एंड दमन दीव अमसुंग पौंडीचेरी हाइना जाल संकी मिनिस्टर की ऑफिशियल डाटा अमना हाइरी लॉ मिनिस्टर ना पार्लियामेंट पैनल दा बैलेट पेपर अमुक हंजनबगी वाखलोन थादोकदबनी हाइख्रे
लेबाग असिगे इलेक्टोरल प्रोसेस ता बैलेट प्रोसेस अमसुंग हाना सीजन नबा नत्रगा सीजन नदबगे वाफम असि वन नेशन वन इलेक्शन बिल अनि यंगसिलबा पार्लियामेंट पैनल गी जॉइंट कमिटी गी मैंडेट मखादा लेते हायरदुना यूनियन लॉ मिनिस्टर ना पार्लियामेंट पैनल असिदा मखोइगी वाखलोंदगी बैलेट पेपर गी इशू असि लापना थमखिबदगी हाना फोंदोखरे हाइरी बैलेट पेपर सिस्टम दा अमुक हंजिंदुना वोट थादबगी प्रोसेस ता ईवीएम फ्रॉड ना चिंगबा थोगलिबा असि थोखनदनबा थबक लौखतसी हाइना हाइबसी पार्लियामेंट पैनल असिना सजेशन ओइना थांगलकलिबनी पनबा याबदी हौजिक पार्लियामेंट पैनल असिना वन नेशन वन इलेक्शन गा मरी लेनना कॉन्स्टिट्यूशन अमेंडमेंट बिल अमदी यूनियन टेरिटोरी लॉ अमेंडमेंट बिल सिंग असि यंगसिंदुना सेंदोक सादोकपा यारिब्रा हाइना यंगसिंदुना लाखिबनी हाइरी सेंटर दा लेरिबा बीजेपी लुचिंगबा लेंगाकना पार्लियामेंट ता बैलेट पेपर दा हंजिलकपा हाइबा असि ओइथोक तना वाफम असि हाना हंजिन फोंदोखिबख्रबा लेरख्रबनी सुप्रीम कोर्ट नसु लेबाग असिगे इलेक्टोरल प्रोसेस ता ईवीएम सिजनबा अकाइबा लेते हाइना फोंदोखिबा लेख्रे ओपोजिशन की बैलेट पेपर सिस्टम दा nganthokpa ngamgani hairi handakta PM Modi na Donald Trump ka unabadasu President Donald Trump na US ki oinadi ballot paper system sizinagani haiki tanen manungda lairiba worker mari gi mafam khangdokpa ngamkhre Telangana gi SLBC tunnel manungda numit tare ni hena thorakpa yadana lairiba sinmi nipangi manungda sinmi mari amadi rescue workers singna radar gi matingna makoina lairiba mafam adu khangdokpa ngamkhre haina agency gi pauna phongdoragli Telangana gi access minister Krishna Rao na thodok asigi matangda irrigation minister Uttam Kumar ga loinana mifam pangthoktuna rescue operation asi kadai fawa chathar changsin labage amasung sinmi sing hingna kanbang ngamgadawribra haibagi matangda khana nainakre mifam matungda mahakna pauni sing da phongdokhibada sinmi nipangi manungda sinmi maridi radar gi matengna laifong khanglabasu makhoi hingna kanba ngamgani haibagi chance asi supnagi sada ama oikhi mahakna makhatana phongdokhibada hauji ningkhairaba tunnel gi saruk sing lokthokpagi thabak loisilakadawre ngarangi ahing athengba fawada ningkhairiba saruk sing lokthokhtuna sinmi singna lairiba mafam yausinba ngamlagani thajai adubu sinmi sing asi tunnel manung asida hinglibara natraga karamba fibamda leibano haibadi khangba ngamdri haiki henna pungning nungngai oiribadi radar gi matengna laifong khangtokraba sinmi mari adu makoina sizinaramba tunnel boring machine gi makhada thorakpa ngamdana laibagi fibam uki masina maram oiraga makoi hingna fangani haibagi thajaba si nemna lairi hauzik fawa mafam khangdriba atopa sinmi nipan asi tunnel asigi henna manung sangsimba mafamda leiramgani thajari makoigi fibam su kari oiramgani khangba ngamdri SEBI amadi BSE gi mathakta FIR register taunaba Mumbai court na order taukhre Mumbai gi special anti corruption court amana Security and Exchange Board of India SEBI gi hanagi chairman Madhavi Puri yauna makok thongba official sing amadi Bombay Court Exchange BSE gi official sing gi mathakta stock market fraud amadi regulatory violation gi mari lainana FIR register taunaba order taukhre haire order asi thane journalist sapan Sivastavana court exchange ta company ama hapada chauna senja thumja amadi financial fraud sathare haina file tawakhiba petition ga mari lainana special judge SC Vankarna order tawkhibani petition na thagalakhiba miyoi asina phongdokhibada
SEBI gi official singna makhoi gi duty pangthokpa ngamdabaga loinana stock market pu makhoi gi tongjanabagi damak semdok sadokpa amadi achauba cooperation singna fraud chathabada ayaba pire haiki miyoi asina ming palakiba official singi manungda SEBI gi hanagi chairman Madhabi Puri full time member Eswani Bhatia Anand Narayan Kamlesh Sandra loinana BSE gi chairman Pramod Agarwal amadi CEO Sundaramana Ramanmurthy yauki Just Bankarna complain asigi mari lainana documents sing punna yengsilaba matungda aranba thabak tawre haibagi evidence fangbadagi Mumbai gi anti corruption bureau the India panel Court Prevention of Corruption Act amadi SEBI Act ki mari lainaba provision gi makhada FIR register tawduna thi humbagi thabak sathanaba order tawkhibani UK da Zelensky bu taramna oktuna United Kingdom amasung France ka punna ceasefire gi thawrang paikhatpada yanakre hari United States ki President Donald Trump amasung Vice President DJ Vangana political gi laman khumbang ngamnaba mawongda Ukraine gi President Zelensky bu yamna thina ikaiba pikhraba matungda super warrior Russia ga lanthengna riba laibak asigi President asi ngasi United Kingdom da chinglemna opikre hari European leader singi numit summit meeting pangthok tringai mamangda United Kingdom France amasung Ukraine ceasefire gi thawrang ama paikhatnaba United States ka yanakre hari White House ki Oval Office ta yamna nungaitaba thodok thokrabasu United Kingdom gi Prime Minister Keir Starmer na madugi wafam adu hanjinna pakhatpagi mahut wari amuk hana sanaduna thabakta onthoknaba honagadabani adubu White House ki athoba adu thodok adu Trump na Zelensky amadi France ki President Emmanuel Macron naga amuk hana wari sanabagi tanja ama silagani haina phongdokre haire Private Lunar Lander Blue Ghost Thalaimaida Mai Pakna Takre United States ki Space Agency NASA gi drill vacuum amasung atai experiment tawruna ba pukhiba private company gi Firefly Aerospace ki Blue Ghost ngasi thagi laimaida asoyangam yaudana Mai Pakna landing tawkre hairi ningsingba yai sahita rongi mamangda linkhatkhiba Firefly Private Lunar Lander Mai Pakna tahan kiba ahanba private company oikre hairi pawasigi makhata bada Prithvi ki leibak kayada fawa ngamdriba mawongda landar adu thengjinba yesinba amadi septhabada akaiba leitaba landing tawki hairi Aroibada maroiba pau amuk hanna pizari Congress worker Himani Narwal gi mihat ki proof sathanaba Haryana da SIT semkhre Prime Minister Narendra Modi gi mayum Gujarat numit humni gi khongsatta Somnath Mandir da lai khurumkhre Private Lunar Lunar Blue Ghost Thalaimaida Mai Pakna Takre Amadi UK da Zelensky bu taramna oktuna United Kingdom amasung France ka punna ceasefire gi thawrang paikhatnaba yanakre Hauziki oina MAMI TV ki national amasung internet